Meitei taaba mafamsingda kuki Lakpada akaiba leitre Churachandpur Morena singba mafam khara nattara jomi singki taaba mafamsingda Meitei singna sangbada akaiba leitre Ungkhatnariba community anigi marakta thajanadabadagi changba nungainadabani haina Chief Minister Yumnam Khemchandna phongdokhre wafam asing asi anoba lengak asigi Chief Minister oiriba Yumnam Khemchandbu kumbi kendragi MLA Sanasam Premchandra amadi kumbi miyamna taramna okpagi thauram phongdokhibani thauram aduga mari leinana Chief Minister na makhatana hai Meitei na khunda mafamsingda kuki Lakpada akaiba leitre loinana jomi na khunda mafamsingda Meitei singchangbuda akaiba leitre aikhoi masen hanjinnari adubu mapung oina Churachandpur More Imphal yauna periphery areada leiramba nakal animakki miyam hojik hanjindana leiri legak ama laklabani lamdam asida leiriba khudingmak punna yengba tabani shanti natana atopa lambi amata leiroi haiki mahakna makhatana hai lanjenaduna relief camp da leiriba Meitei amadi kuki purupki IDP singna mayumda hanjarage haibada Marakta athing piribasi kananu haibisi titoku mathau tai state asida thoklibi irang asina maram oirega community anigi marakta thajanadabana maram oirega amana amaki manakta changba ngamdabani Manipur da ingtapa puraktaba chawkhatpa lamdam am oibe yaroi haiki mahakna hai kumbi kendragi chawkhattana Manipuri chawkhatle haibe yaroi haiki moirangdagi wangu phawbugi lambi asi numit taraga manganigi manungda semlagani loinana sugnu napat ki thong hek saba loibaga IDP singbu yumda hanjilhanaba honnagani haina Chief Minister na phongdokhi thauramada saruk yakiba MLA Premchandna hai politics ki khetnaba yenglaga amana amabu hunnaba asi afaba nate masigi mahutta amaga awat apa yenglaga iramdam asigi chawkhat thorang puraknaba hotnamina si haiki ngasigi thoram aduta thanga kendragi MLA Tongbram Robindro amadi Bishnupur district ki DC Puja Elangom yaunu Meeoi kyana saru yaukhe nakalamuram Chief Minister Yumnam Khemchand ngasi thanga da kendra asigi MLA T Robindro nulsingduna harau taram okpugi thoram amasu pangthokre hairi Iranbu Meitei Maridagi question duna thamkraba matungda amu hana hogotpa ngamdanaba Trumpna F-35 yauna fighter jet yankairom landanaba Middle East tamna paihankre. Iranbu Meitei Maridagi question duna thamkraba matungda amu hana hogotpa ngamdanaba Amerikagi President Donald Trumpna F-35 F-22 amadi F-16 yauna puna fighter jet yankairom landanaba Middle East tamna paihankre haina phongdoragli. Reportagi matungina Iran ya koibada aircraft carrier ani submarine sing amadi langi jahaz kaya yauna lanmi sing deploy tawduna thamkrabani loinana haukiba pung kunmari asigi manungda Iran ga yamna naknana leiba Middle East ki mafam singda fighter jet yankai hena thakiba sina America na Iran da landabagi chang yamna wangkhalakre amaromdana Iran gi maikai degi so akiba leitana China amadi Russia ga punna lan auraiba horakrabani panba yabadi hojik Geneva da Iran amadi America gi miut sing nuclear program gi matangda warishu yamna kana sanaribani adubu hojik fawbi oinadi nakalani gi marakta yanaba purakpa ngamdana leiri cheiraga sida Donald Trump na Iran da akiya khangle palaitana pibaga loinana nuclear program gi matangda Iran na yadabadi landaragani haina phongdorakre Iran gi supreme leader Ayatollah Khamenei na so Trump na aircraft carrier gi akiba piragliba se Iran na yamna laina thugaiduna samudra gi ironungda lufan bangamba khulai lei haina supa kumpirakre America gi President Donald Trump na Iran da lepalaitana akiya khang pirakpaga loinana malem gi oina khwaidagi matik mayai leiba military lei haina Pong Charibadu Amohana Hogat Pangamdanaba Mongda Landanabagi Iran da Matik Meilei Haibasisu Kangba Chungani Haina Iran gi Supreme Leader Ayatollah Khamenei na America da Chawna Aki Khang Pikre Loinana Iran da Lairiba nuclear khulai saba yaraba uranium chada humfu ase nuclear khulai sanaba nate Chawka Thorangi Thabak Kayada Sezinanabani Haina Phongda Rakrabani Adubu America na Karigumba Fibam Amata da Iran da nuclear gi khulai leibi yaro haibigi wahauda Leiba Anigi Marakta America na landarakpa yabagi fibam urakpadagi Iran gi maikai so diplomatic warfare amadi geographical strategy gi lamda America bu maithiba piba ngamnaba Iran na plan tawba hokre thawrang asigi manungchana Hormuz Strait hariba samudra gi yamna maroiba laluniti gi lambi asi thingjinna so honarakre kariguma samudra gi lambi asi thingjin khrabadi America khakta natana malem gi leiba kaya da chawbachai thing fangani hari US na Middle East fighter jet yankai hena thajin kre Khulaina langi jahastagi hena kudong thiningai oi Khamenei haukiba pung konmari da US na Middle East F-22 F-35 amasung F-16 sing yauna fighter jet yankai gi mathakta Iran da landana bagi thawranga loinana thajin kre hari Iran gi nuclear program gi matangda Washington amasung Tehran gi marakta diplomat ki Kuthangda wari sanakrabasu marik chumba amasung leikhai taba leitabadagi US na langi thawrang tawbu oina leiba adugi masing amlaba fighter jet sing Middle East thajin khibani ngarang Switzerland gi Geneva da US amasung Iran gi marakta nuclear ga mari leinaba
ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯑꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯕꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯎꯪꯈꯠꯅꯕꯗꯤ ꯑꯁꯨꯃꯛ ꯃꯈꯥ ꯆꯠꯊꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯌꯨ.ꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯤꯗꯜ ꯏꯁꯇ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯒ꯭ꯔꯨꯞ ꯊꯥꯗꯨꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯦꯞꯇꯅ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ USS ꯖꯦꯔꯥꯜꯗ ꯑꯥꯔ. ꯐꯣꯔꯗꯅ ꯃꯈꯣꯏꯒꯤ ꯖꯍꯥꯖꯁꯤꯡ ꯑꯗꯨ ꯀꯦꯔꯤꯕꯤꯌꯟꯗꯒꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯃꯤꯗꯜ ꯏꯁ ꯐꯥꯎꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯃꯃꯥꯡ ꯊꯥꯗ ꯌꯨ.ꯑꯦꯁꯀꯤ ꯑꯍꯥꯟꯕ ꯑꯦꯌꯔꯀ꯭ꯔꯥꯐꯠ ꯀꯦꯔꯤꯌꯔ USS ꯑꯕ꯭ꯔꯥꯍꯝ ꯂꯤꯟꯀꯟ ꯑꯃꯁꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯗꯦꯁꯇ꯭ꯔꯣꯌꯔꯁꯤꯡ ꯃꯤꯗꯜ ꯏꯁꯇ ꯊꯨꯡꯈ꯭ꯔꯕꯅꯤ꯫ ꯌꯨ.ꯑꯦꯁ ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯩ ꯌꯥꯟꯗꯨꯅ ꯌꯥꯁꯤꯟꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯇ꯭ꯔꯕꯗꯤ ꯃꯃꯥꯡꯗ ꯏꯔꯥꯟꯗ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨ.ꯑꯦꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤꯕꯅꯤ꯫ ꯌꯨ.ꯑꯦꯁꯀꯤ ꯀꯤꯍꯟ ꯈꯪꯍꯟꯕꯕꯨ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯩꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯎꯠꯄꯒ ꯂꯣꯏꯅꯅ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯑꯇꯝꯅꯅ ꯀꯤꯍꯟ ꯈꯪꯍꯟꯈꯤ꯫ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯑꯂꯤ ꯈꯥꯃꯦꯅꯩꯅ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯀꯤ ꯂꯩꯔꯤꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅ ꯑꯃꯦꯔꯤꯀꯥꯒꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯕꯨ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯗ ꯂꯩꯍꯟꯈꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯀꯤꯍꯟ ꯈꯪꯍꯟꯕ ꯋꯥꯔꯣꯜ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯖꯥꯕꯇ ꯑꯦ.ꯑꯦ.ꯄꯤ.ꯒꯤ ꯁꯔꯄꯟꯆ ꯂꯨꯍꯣꯡꯐꯝꯗ ꯍꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯄꯟꯖꯥꯕꯇ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯑꯥꯝ ꯑꯥꯗꯃꯤ ꯄꯥꯔꯇꯤ (AAP)ꯗꯒꯤ ꯇꯥꯔꯟꯒꯤ ꯈꯨꯟ ꯑꯃꯒꯤ ꯁꯔꯄꯟꯆ ꯑꯃ ꯂꯨꯍꯣꯡꯐꯝꯗ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯅꯤꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯂꯦ꯫ ꯇꯥꯔꯟ ꯕꯊꯤꯟꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯂꯩꯕ ꯐꯥꯔꯝ ꯍꯥꯎꯁ ꯑꯃꯗ ꯍꯔꯕꯤꯟꯗꯔ ꯁꯤꯡꯍꯅ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯔꯤꯉꯩꯗ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯈꯨꯔꯥꯒꯤ ꯃꯆꯥ ꯖꯔꯃꯟꯖꯤꯠ ꯁꯤꯡꯍꯁꯨ ꯁꯣꯛꯈꯤ꯫ ꯍꯔꯕꯤꯟꯗꯔ ꯁꯤꯡ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯔꯛꯈꯤꯕꯒꯤ ꯂꯝꯕꯤꯗ ꯁꯤꯈꯤ ꯍꯥꯏꯅ ꯑꯦꯁ.ꯑꯦꯁ.ꯄꯤ. ꯇꯥꯔꯟ ꯂꯝꯕꯥꯅ ꯍꯥꯏꯈꯤ꯫ ꯖꯔꯃꯟꯖꯤꯠ ꯁꯤꯡꯍꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩꯅ ꯀꯥꯞꯂꯝꯈꯤ ꯑꯃꯁꯨꯡ ꯂꯥꯏꯌꯦꯡ ꯆꯠꯊꯔꯤ꯫ ꯀꯤꯍꯜꯂꯛꯄ ꯅꯠꯇ꯭ꯔꯒ ꯑꯦꯛꯁꯇꯣꯔꯁꯟ ꯅꯠꯇ꯭ꯔꯒ ꯒꯦꯡ ꯆꯦꯟꯅꯕ ꯎꯗꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯂꯅꯥꯏ ꯌꯦꯡꯊꯤꯅꯕꯒꯤ ꯃꯇꯥꯡ ꯂꯩꯕ꯭ꯔꯥ ꯈꯪꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖ ꯌꯦꯡꯁꯤꯜꯂꯤ ꯍꯥꯏꯅ ꯂꯝꯕꯥꯅ ꯃꯈꯥ ꯇꯥꯈꯤ꯫ ꯍꯧꯈꯤꯕ ꯊꯥꯗ ꯑꯦ.ꯑꯦ.ꯄꯤ.ꯗꯒꯤ ꯁꯔꯄꯟꯆ ꯑꯃꯁꯨꯡ ꯃꯔꯤ-ꯃꯇꯥ ꯑꯃꯒꯤ ꯂꯨꯍꯣꯡꯕ ꯑꯃ ꯌꯥꯎꯅꯕ ꯂꯥꯛꯈꯤꯕ ꯖꯔꯅꯥꯜ ꯁꯤꯡ ꯀꯧꯕ ꯑꯃ ꯑꯃ꯭ꯔꯤꯠꯁꯔꯗ ꯋꯦꯗꯤꯡ ꯍꯣꯜ ꯑꯃꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯀꯠꯅꯔꯤꯉꯩꯗ ꯃꯍꯥꯛ ꯁꯤꯈꯤ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯅꯕ ꯃꯐꯝ ꯑꯗꯨꯗ ꯖꯔꯅꯥꯜ ꯁꯤꯡꯍꯅ ꯊꯨꯡꯂꯈꯤꯕꯗ ꯃꯁꯛ ꯈꯪꯗꯕ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡ ꯈꯨꯗꯛꯇ ꯆꯪꯂꯛꯈꯤ ꯑꯃꯁꯨꯡ ꯅꯣꯡꯃꯩ ꯀꯥꯞꯂꯛꯈꯤ꯫ ꯋꯦꯗꯤꯡ ꯍꯣꯜ ꯑꯗꯨꯗꯒꯤ ꯐꯪꯕ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨꯅ ꯑꯦꯇꯦꯀꯔ ꯑꯅꯤꯅ ꯇꯨꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯈꯤ ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯅꯪꯒꯜ ꯂꯣꯝꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯈꯤꯕ ꯑꯗꯨ ꯎꯠꯂꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯄ ꯑꯗꯨꯅ ꯊꯧꯔꯝ ꯑꯗꯨꯗ ꯆꯔꯥꯡꯅꯕ ꯊꯣꯛꯍꯟꯈ꯭ꯔꯦ ꯑꯃꯁꯨꯡ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯆꯦꯟꯅꯈꯤ꯫ ꯄꯨꯂꯤꯁꯅ ꯀꯣꯟꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯦꯀ꯭ꯌꯨꯖ 5 ꯐꯥꯈ꯭ꯔꯦ꯫ ꯁ꯭ꯇꯦꯕꯜ MM-105 ꯒꯟ, ꯃꯣꯗꯔꯟ ꯐꯥꯏꯌꯔ ꯀꯟꯇ꯭ꯔꯣꯜ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯣꯗ꯭ꯌꯨꯂꯔ ꯑꯥꯔꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯕ BT-5 ꯂꯥꯏꯠ ꯇꯦꯡꯛ ꯆꯥꯏꯅꯥꯅ ꯙꯥꯀꯥꯗ ꯄꯤꯔꯛꯈ꯭ꯔꯦ꯫ ꯁ꯭ꯇꯦꯕꯜ MM-105 ꯒꯟ, ꯃꯣꯗꯔꯟ ꯐꯥꯏꯌꯔ ꯀꯟꯇ꯭ꯔꯣꯜ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯃꯣꯗ꯭ꯌꯨꯂꯔ ꯑꯥꯔꯝ ꯄ꯭ꯔꯣꯇꯦꯛꯁꯟ ꯌꯥꯎꯕ BT-5 ꯂꯥꯏꯠ ꯇꯦꯡꯛ ꯆꯥꯏꯅꯥꯅ ꯙꯥꯀꯥꯗ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯗꯤꯌꯥꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯥꯅ BT-5 ꯂꯥꯏꯠ ꯇꯦꯡꯛ ꯙꯥꯀꯥꯗ ꯄꯤꯔꯛꯈꯤꯕ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯗꯤꯐꯦꯟꯁꯀꯤ ꯂꯝꯗ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯤ ꯑꯃ ꯄꯨꯔꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯍꯧꯈꯤꯕ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯆꯥꯏꯅꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯅꯦꯚꯤꯒꯤ ꯖꯍꯥꯖ, ꯑꯦꯌꯔꯀ꯭ꯔꯥꯐꯠ, ꯑꯥꯔꯝ ꯚꯦꯍꯤꯀꯜꯁꯤꯡ ꯑꯃꯗꯤ ꯃꯤꯁꯥꯏꯜ ꯁꯤꯁꯇꯦꯝ ꯀꯌꯥꯁꯨ ꯄꯤꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯟꯗꯛ ꯆꯥꯏꯅꯥꯅ ꯄꯤꯔꯛꯂꯤꯕ BT-5 ꯍꯥꯏꯔꯤꯕ ꯂꯥꯏꯠ ꯇꯦꯡꯛ ꯑꯁꯤ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯃꯐꯝꯗ ꯄꯥꯛ ꯍꯦꯛ ꯆꯪꯁꯤꯟꯕ ꯌꯥꯗꯕ ꯑꯔꯨꯕ ꯃꯐꯝꯁꯤꯡꯗ ꯂꯥꯟꯃꯤꯁꯤꯡꯅ ꯆꯪꯁꯤꯟꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯌꯦꯡꯅꯕꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯉꯝꯅꯕꯒꯤꯗꯃꯛ ꯗꯤꯖꯥꯏꯟ ꯇꯧꯕ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯃꯅꯤ꯫ BT-5 ꯇꯦꯡꯛ ꯑꯁꯤ ꯇꯨꯔꯦꯜ, ꯆꯤꯡ-ꯄꯥꯠ, ꯂꯩꯈꯣꯝ ꯑꯃꯗꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯃꯇꯤꯛ ꯆꯥꯅ ꯂꯩꯇꯕ ꯃꯐꯝꯁꯤꯡꯗ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯃꯊꯧ ꯇꯧꯕ ꯉꯝꯕ ꯃꯈꯜꯒꯤ ꯇꯦꯡꯛ ꯑꯃꯁꯨꯅꯤ꯫ ꯇꯦꯡꯛ ꯑꯁꯤꯗ ꯗꯤꯖꯤꯇꯦꯜ ꯕꯦꯇꯜꯐꯤꯜꯗ ꯃꯦꯅꯦꯖꯃꯦꯟꯠ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯊꯔꯃꯦꯜ ꯏꯃꯦꯖꯤꯡ ꯁꯥꯏꯠꯅꯆꯤꯡꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤꯡꯁꯨ ꯌꯥꯎꯔꯤ꯫ ꯆꯥꯏꯅꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯤꯔꯛꯈ꯭ꯔꯕ BT-5 ꯇꯦꯡꯛ ꯑꯁꯤ ꯆꯥꯏꯅꯥꯒꯤ ꯗꯤꯐꯦꯟꯁ ꯀꯝꯄꯦꯅꯤ ꯅꯣꯔꯤꯟꯀꯣꯅ ꯁꯥꯕꯅꯤ꯫ ꯇꯦꯡꯛ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯥꯏꯅꯥꯅ 2016ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖ꯭ꯋꯥꯏ ꯑꯦꯌꯔ ꯁꯣꯗ ꯃꯥꯂꯦꯝꯒꯤ ꯃꯤꯠꯃꯥꯡꯗ ꯄꯨꯊꯣꯔꯛꯈꯤꯕꯅꯤ꯫ ꯇꯦꯡꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯈꯨꯠꯂꯥꯏ ꯑꯃ ꯍꯥꯏꯔꯒꯗꯤ ꯇꯦꯡꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ MM-105ꯒꯤ ꯒꯟ ꯑꯁꯤꯒꯤ ꯔꯦꯟꯖ 3000 ꯂꯣꯝꯅꯤ, ꯂꯣꯏꯅꯅ ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯑꯦꯟꯇꯤ-ꯇꯦꯡꯛ ꯋꯥꯔꯍꯦꯗ ꯑꯃꯒꯨꯝꯅ ꯃꯊꯧ ꯇꯧꯕ ꯉꯝꯃꯤ꯫ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒꯤ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯕꯪꯒ꯭ꯂꯥꯗꯦꯁ, ꯄꯥꯀꯤꯁꯇꯥꯟ, ꯅꯦꯄꯥꯜ, ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯚꯨꯇꯥꯟꯅꯆꯤꯡꯕ ꯂꯩꯕꯥꯛꯁꯤꯡꯗ ꯃꯈꯣꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯅꯨꯡꯗ ꯂꯩꯍꯟꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯀꯦꯅꯦꯗꯥꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ 2,600 ꯇꯥꯟꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ 3,500 ꯔꯣꯝꯁꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤ 2025ꯇ ꯊꯥ 10ꯒꯤ ꯃꯅꯨꯡꯗ ꯀꯦꯅꯦꯗꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯦꯅꯦꯗꯥꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥ 2,600 ꯇꯥꯟꯊꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡ 3,500 ꯔꯣꯝꯁꯨ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯀꯦꯅꯦꯗꯤꯌꯟ ꯕꯣꯔꯗꯔ ꯁꯔꯚꯤꯁꯦꯁ ꯑꯦꯖꯦꯟꯁꯤ (CBSA)ꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯃꯃꯥꯡ ꯆꯍꯤꯗ ꯀꯦꯅꯦꯗꯥꯗꯒꯤ ꯏꯟꯗꯤꯌꯥ ꯃꯆꯥꯁꯤꯡ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏ 19,835 ꯔꯣꯝ ꯇꯥꯟꯊꯣꯔꯛꯈ꯭ꯔꯦ꯫
ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯣꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯄꯨꯟꯅ ꯃꯤꯑꯣꯏ 18,992 ꯔꯣꯝ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯈꯠꯂꯤ꯫ ꯀꯦꯅꯥꯗꯥꯗ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯔꯤꯐ꯭ꯌꯨꯖꯤꯅ ꯑꯌꯥꯝꯕꯅꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯦꯅꯥꯗꯥꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯀ꯭ꯔꯥꯏꯝꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯍꯜꯂꯛꯄ ꯃꯔꯝꯅ ꯑꯁꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯁꯤ ꯂꯧꯈꯠꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯒꯤ ꯋꯥꯡꯃꯗ ꯀꯦꯅꯥꯗꯥ ꯂꯩꯕꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯇꯥꯟꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯑꯍꯨꯝ ꯊꯣꯛꯅ ꯊꯣꯛꯏ꯫ ꯑꯍꯥꯟꯕꯗ ꯗꯤꯄꯥꯔꯆꯔ ꯑꯣꯔꯗꯔ, ꯑꯦꯛꯁꯀ꯭ꯂꯨꯖꯟ ꯑꯣꯔꯗꯔ ꯑꯃꯗꯤ ꯗꯤꯄꯣꯔꯇꯦꯁꯟ ꯑꯣꯔꯗꯔ ꯍꯥꯏꯅ ꯈꯥꯏꯗꯣꯛꯏ꯫ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯔꯗꯔ ꯊꯣꯛꯂꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ 50ꯅꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯅꯨꯃꯤꯠ 50ꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯗ꯭ꯔꯕꯗꯤ ꯒꯚꯔꯟꯃꯦꯟꯠꯅ ꯐꯥꯕꯒ ꯂꯣꯏꯅꯅ ꯑꯍꯛꯄ ꯆꯩꯔꯥꯛꯀ ꯂꯣꯏꯅꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯇꯥꯟꯊꯣꯔꯛꯄ ꯌꯥꯏ꯫ ꯀꯦꯅꯥꯗꯥ ꯒꯚꯔꯟꯃꯦꯟꯠꯅ ꯏꯃꯤꯒ꯭ꯔꯦꯁꯟ ꯁꯤꯁꯇꯦꯝꯗꯁꯨ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯨꯔꯛꯄꯒ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯁꯤꯜꯂꯛꯇꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯏꯃꯤꯒ꯭ꯔꯦꯁꯟ ꯃꯁꯤꯡ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯄ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯀꯦꯅꯥꯗꯥꯁꯨ ꯑꯃ ꯑꯣꯏꯕꯅ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯦꯁꯇꯦꯔꯣꯏꯗ 15,000 ꯔꯣꯝ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯄꯥꯈꯠꯅꯔꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯆꯥꯎꯅ ꯀꯥꯏꯊꯔꯛꯄꯅꯆꯤꯡꯕ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯂꯤꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯁ꯭ꯄꯦꯁꯇꯒꯤ ꯑꯦꯁꯇꯦꯔꯣꯏꯗ 15,000 ꯔꯣꯝ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤ ꯍꯥꯏꯅ ꯅꯥꯁꯥꯅ ꯐꯣꯡꯗꯣꯔꯛꯄꯗꯒꯤ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝ ꯑꯃꯨꯛꯀ ꯍꯦꯟꯅ ꯄꯥꯈꯠꯅꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯗꯦꯂꯤ ꯁ꯭ꯇꯥꯔꯗ ꯅꯥꯁꯥꯒꯤ ꯄ꯭ꯂꯦꯅꯦꯇꯔꯤ ꯗꯤꯐꯦꯟꯁꯀꯤ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡꯏꯟꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯇꯥꯁꯤꯜꯂꯛꯀꯗꯧꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗ 15,000 ꯔꯣꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃꯈꯛꯇꯅ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯆꯧꯕ ꯁꯤꯇꯤ ꯑꯃꯕꯨ ꯑꯗꯨꯃꯛ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯉꯝꯕ ꯉꯥꯛꯇꯅꯤ꯫ ꯅꯥꯁꯥꯒꯤ ꯄ꯭ꯂꯥꯅꯦꯇꯔꯤ ꯗꯤꯐꯦꯟꯁ ꯑꯣꯐꯤꯁꯤꯌꯔ ꯀꯦꯂꯤꯐꯥꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯌꯥꯝꯂꯕ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦ꯫ ꯑꯆꯧꯕ ꯃꯈꯜꯒꯤ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯀꯗꯥꯏꯗ ꯂꯩꯔꯤ ꯑꯃꯗꯤ ꯀꯔꯝꯕ ꯃꯐꯝꯗ ꯇꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕ ꯈꯪꯕ ꯃꯔꯝꯅ ꯂꯝꯕꯤ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯑꯆꯧꯕ ꯑꯦꯁꯇꯦꯔꯣꯏꯗ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯑꯦꯁꯇꯦꯔꯣꯏꯗ ꯀꯌꯥꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯇꯝꯅ ꯑꯗꯨꯃꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯇꯥꯔꯛꯏ ꯍꯥꯏꯕ ꯌꯥꯏ꯫ ꯑꯄꯤꯛꯄ ꯑꯦꯁꯇꯦꯔꯣꯏꯗ ꯑꯣꯏꯕꯅ ꯄ꯭ꯔꯤꯊꯤꯕꯤ ꯌꯧꯔꯛꯄꯗ ꯆꯥꯛꯊꯦꯛꯇꯨꯅ ꯃꯥꯡꯈꯤ꯫ ꯁ꯭ꯄꯦꯁꯇ ꯄꯥꯏꯔꯤꯕ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡ ꯑꯁꯤ ꯑꯆꯧꯕ ꯃꯈꯜꯒꯤ ꯅꯨꯡꯖꯥꯎ ꯉꯥꯛꯇꯅꯤ꯫ ꯑꯦꯁꯇꯦꯔꯣꯏꯗꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯗꯤꯌꯝ ꯑꯣꯏꯕ ꯆꯥꯎꯔꯥꯛꯅ ꯐꯨꯠ 500 ꯔꯣꯝ ꯄꯥꯛ ꯆꯥꯎꯕ ꯅꯨꯡꯖꯥꯎꯁꯤꯡ ꯑꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯁꯤ ꯁꯤꯇꯤ ꯀꯤꯂꯔ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯀꯣꯏꯕ ꯁ꯭ꯄꯦꯁꯀꯤ ꯃꯐꯝꯁꯤꯡꯗ ꯄꯨꯟꯅ ꯑꯦꯁꯇꯦꯔꯣꯏꯗ ꯏꯟꯇꯔꯁ꯭ꯇꯦꯂꯔ ꯑꯣꯕꯖꯦꯛꯠ 15,000 ꯂꯣꯝ ꯂꯥꯟꯗꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯗ 90 ꯔꯣꯝ ꯈꯛꯀꯤ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯔꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯏꯔꯥꯟꯅ ꯌꯥꯗꯕꯅ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊꯝꯈꯤꯕ ꯋꯥꯐꯝ ꯏꯔꯥꯟꯅ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯏꯔꯥꯟ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦ.ꯗꯤ. ꯚꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯃꯇꯥꯡꯗ ꯑꯅꯤꯔꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯖꯦꯅꯦꯚꯥꯗ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯏꯔꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯥꯟꯅꯔꯛꯈꯤꯕ ꯋꯥꯔꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯋꯥꯔꯤ ꯁꯥꯅꯈꯤꯕ ꯑꯗꯨꯗ ꯏꯔꯥꯟꯅ ꯋꯥꯐꯝ ꯈꯔꯗꯤ ꯌꯥꯅꯤꯡꯕ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯅ ꯊꯝꯂꯤꯕ ꯋꯥꯐꯝ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯆꯠꯊꯗꯅꯕ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯔꯥꯟꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯄꯅ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤ ꯊꯣꯛꯂꯛꯀꯗꯕꯅꯣ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯃꯈꯥ ꯇꯥꯕ ꯋꯥꯔꯦꯞ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯂꯧꯔꯛꯂꯒꯅꯤ ꯍꯥꯏꯅꯁꯨ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯖꯦ.ꯗꯤ. ꯚꯦꯟꯁꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯑꯃꯦꯔꯤꯀꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯏꯔꯥꯟꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯄꯥꯝꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯋꯥꯐꯝꯕꯨ ꯊꯑꯣꯏꯗꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯄꯨꯝꯅꯃꯛ ꯃꯁꯥꯅ ꯄꯨꯒꯗꯕꯅꯤ ꯍꯥꯏꯔꯤ꯫